Akashvani Imphal Nayani Devi na pau pajari ahanbada maruoiba pau Manipur na mapung phaba rajya oikhibagi yankhai suba numit thoram ngasi pangthokli Mukhyamantri Nongthombam Biren Singna hairi pukchel singna amasung amakpa leitaba lengak makha jatha handuna corruption muthatlaba tada rajya asi ataidagi mangjil thaba ngamgani Sarkar ki chapchaba warol lauthokjinge mamangda school singna anoba academy session gi damak mingjanba hodanaba sarkar na hairi Netaji Subhash Chandra Bose ki chamakun manga suba mapok numit Parakram Divas haina moirang da pangthoknaba semchaba loire amasung Bharat ki Chief Election Commissioner na hairi National Register of Citizens ta maming yaudaba mioi singsu chahi sida pangthokadoriba Assam Vidhan Sabha mikhalda vote thadaba yagani Laibak asina malim gi laijat oiriba COVID-19 gi mayokta punna mata woina lam thengnari lamdam sigi miyamna sakhangnaraba mioi kyana su lan pham asida mai pakna bagi damak Akashvani Imphal gi ipau gi khuthangda mipung khudingmakna araiba thawong ahum face mask su upa amaga phutaruk lapna na leinaba mai mit amadi khutcha toina hamdoktuna taru tanana thamnaba appeal tawri Manipuri film actor miyamna SP Ingocha haina khangnaba yanglem Ingocha na COVID-19 dagi ngak thoknaba miyamda appeal tawraduna hai Miyambu SP Ingocha na khurumjari COVID-19 laisat asidagi ngak thoknanaba khwaidagi pharaba pambaidi section bahaibasina oiri sarkarna laisat asi thengnaba hotnariba asigi mathakta aikhoi pumnamakna su bhap taminaduna laisat asidagi ngak thoknanaba tangai phadaba niyom ahum khak ngakna satminasi Aikoi pumna magna yumdagi mapan hek thorpaga face mask soidan upsi sapo natragi hand wash sinaduna khut sa sengna hamdoksi amasung mi amaga gi marakta phut taruki social distancing thamsi section bahaibasini isa aikoi gi nuksiraba imung manung amadi miyambu laichat asidagi kan mangamgadoribani miyambu amukka hanna khurumjari Haujik mapung oiba pau Manipur na mapung phaba rajya oikhibagi yankhai suba numit thoram ngasi pangthokli rajya sarkarna sinduna ahanba Manipur Rifles ki parade ground da pangthokpa thoramda Mukhyamantri Nongthombam Biren Singna march past parade amagi salami okhi thoram aduda wangangbada Mukhyamantri Nongthombam Biren Singna hai yariba makhai pukjel sengba amasung amakpa leitaba lengak makha chatha hanchi hek yaba makhai corruption muthachi Mukhyamantri na hai thabak sing asibu ngamlabadi Manipur asi Bharat ki manungda khwaidagi mangjil thaba rajya ma oigani Kendra Sarkar na Manipur gi damak tobidaba kari leiribage hairaduna Mukhyamantri na hai khudong chabalor gaina miyamda appeal tawninge aikhoi sincere oina transparent leina praja ga samnaraga satpa madugi leingak to koi makhata na sathase aduna yaringai corruption si tahundana na ba aikhoi angle punamakti hona minasi masimaga aikoina fajana overcome to bangamba adu eragadi aikoi gi state se bharat ki manungda one of the best state sungsoi soidana oigani habisi mai am firmly with a commitment haibangami ngasi central government na honorable prime minister Narendra Modi ji na karibu tawdrige aikoi gi state government sigi oiba hairu bada karibu tawdrige Manipur na mapung phaba rajya oikhibagi thoram asida Afghanistan gi Kabul da laiba Indian embassy da terrorist attack ta thauna phana lan thenglaram laga leikhidraba major Laisam Jotin Singagi imung manungda lupa lakh manga gi check piduna ikai khumna khi Major Jotin masa leikhidraba tungda Bharat ki santi gi matamda piba khwaidagi wangba mana Ashok Chakra piduna ikai khumna khraba misagni Sarkar ki chapchaba warol lauthokjinge mamangda school singna anoba academy session gi damak mingjanba hodanaba sarkar aided amadi private school authority singda rajya gi education as ki director na khangan khre cherol amada director L Nandakumar na hai khongthang asi rajya sinba thungbada state board amadi CBSE gi oina uniform oiba academic session ama leihna bagi damakni Class 9 dagi 12 fawi gi oina school sing lagliba January 28 dagi amuk ana hangdokna basu rajya gi mantri mandal gi mifamna warip lok khrabani tabiriba pawasi Akashvani Imphal dagi ni
Indian National Army INA natraga Azad Hind Fauj linkhalamba Netaji Subhash Chandra Bose ki chamakun manga suba mapok numit Parakram Divas haina Moirang da pangthoknaba sem saba loire Aikhoigi Bishnupur Paumina hai Thauram asi yaunabagi damak laibaki tongan mapamdagi INA veteran sing amasung makhoigi imung manungi miyoi sing thunglaba haure Moirangda thunglaraba Netaji Subhash Chandra ki advisor amasung matamdugi Azad Hind Sarkar ki cabinet mantri Ananda Mohan Sahai ki masunupa Sanjay Chowdhury na Akashvani da hai. My name is Sanjay Chowdhury. I am the grandson of Anand Mohan Sahai, who was a cabinet minister and advisor to Netaji Subhash Chandra Bose on his government, the Azad Hind government. From him I have heard about the INA and its war for Indian independence, which finally reached Moirang, the first territory actively captured by the Indian National Army, and the establishment of the Indian flag at Moirang in 14 April 1944. Manipur da nauna COVID-19 positive oibagi chang nong manobugi hantarakle amasung naba pabagi chang sui hangalaktuna chada marphudra 3.9 eure COVID-19 command control room na ngarang numidang waram thopa cherol amada hai haukiba pung kunmari da mi 18 positive oirakhi aduga tarana naba paduna discharge tawkhi haujik phawada punna mi 19,918 positive oibada mi 19,919 naba phakre active case sani ni phumari leiri haukiba pung kunmari da laichat asida mi amata sikhide haujik phawada laichat asida sikhiba masing 463 chure Akashvani Imphal gi part-time correspondent PTC khara contract oina lawgadawri PTC sing asi Chandel Kangpokpi Kakching Kamjong Pherjol amasung Tamenglong jila gini candidate sing adu masagi chaihi kunmari dagini phumanga phawi manungda leiba amasung journalism natraga mass media da PG diploma natraga degree paiba natraga journalism da chaihi ani gi experience leiba graduate oigadabani amasung district headquarters ki kilometer tarana kon mafamda masagi yum leiba oigadabani epiclan singna February ama phawi manungda head of office All India Radio Imphal Palace compound Imphal da darkhas pisin by yagani prescribed performa NSD ki website www.newsonair.nic.in dagi phangani masi Facebook page All India Radio News Imphal amasung Twitter account AIR News Imphal dagi download tobasu yagani prescribed performa asi Akashvani Imphal gi general news room dagi su suti nataban mitchingda lawba yagani Chief Election Commissioner Sunil Arora na hairi Kendra gi Griha Mantraloy na thopa chana kanglon matung ina Assam gi National Register of Citizens ta maming yaudaba miyoi singsu chaihi sida pangthokadawriba Assam Vidhan Sabha mikhalda vote thadaba yagani mikhal siga mari lainana tongan ba kangbu singa unaraba matungda ngarang Guwahati da Chief Election Commissioner na pawmising da wangang khi Raija aduda mikhalgi sem sariba singyeng sinaba Sri Arora na lutingba Election Commission gi mapung phabatim ama Assam gi numit humni gi khongchatta lakpani Sri Arora na hai hana Griha Mantraloy na mayek singna phongdokhiba adugi matung ina miyam gi vote thadabgi hak manghalloidabani Pradhan Mantri Narendra Modi na hayeng video conferencing ki khutangda Tezpur University Assam gi 19 suba convocation da wangangani convocation aduda mamang jahida pass tawkhiba mahiroi 1919 da degree amasung diploma sing yenthokani degree phangadaba sing adugi manungda yauriba tongan ba undergraduate amasung postgraduate program singda makok oikraba mahiroi ni phuni panda gold medal pigani Loisilakpada COVID-19 dagi ngakthoknaba face mask sopa phutaruk lamna na leiba khuchama di mai mitaru tanana thamba haiba achamba tahong ahum asingak na chapinaba amuk hanna ingsingjari aroibada maruiba pau amu hanna Manipur na mapung phaba raja oikhibagi yangkahisuba numit thauram ngasi pangthokli Mukhyamantri Nongthombam Biren singna hairi pukchel sengna amasung amakpa leitaba lengak makha chatha handuna corruption muthalabata da raja asi ataidagi mangjil thaba ngamgani Sarkar gi chapchaba waro lauthoktinge mamangda school singna anoba academic section gi damak mingjanba haudanaba sarkana hairi
नेताजी सुभाष चंद्र बोस की चामा कुन मंगा सुबा मपोक नुमित पराक्रम दिवस हाइना मोइरांग दा पांगथोकनबा सेम साबा लोइरे अमसुंग भारत की चीफ इलेक्शन कमिश्नर ना हाइरी नेशनल रजिस्टर ऑफ सिटीजन्स दा ममिंग याउदबा मियोइ सिंगसु चहिजिदा पांगथोकदौरिबा असम विधान सभा मिखलदा भोट थादबा यागनी पाउ लोइजरे।